Israel na Iran da attack tawakre Iran gi lani ani sikre haina Iran gi official singna confirm tawali amadi Hezbollah na Israel gi mathakta akan ba rocket amadi drone attack sing tawkre Israel gi lani singna Iran gi maru oiba military target singda strike jathakre masi Iran amasung mahaka junction ba proxy singna Israel da chathaba attack adugi paukhumni haina Israel na fungduratli Iran gi military gi maike da gi attack asigi matangda apun balani Israel gi strike aduna maram oiraga laikidre Iran gi maru oiba military base singi manungda Elam Uzbekistan amadi Tehran da attack jatharaki Israel gi maike da gi kablakpa rocket mayam adu Iran da air defense system na mafam ahum makta ayamba missile sing intercept tawduna Laimaida tahan kidre nising bayay Iran gi maikay dagi Israel gi tongan military base singda anirak suba oina missile attack chathakibani Iraq amadi Syria chungba mafam singi Israel gi Laimaida military base singda target tawduna missile chani gi mathakta kapsilakpa laikhrabani madugi paukum oina Israel na Iraq gi mathakta strike tawakadra haina malem gi miyamna panaduna laikhibani loinana Hezbollah na Israel gi military base kayada rocket attack chathakre Hezbollah na Tel Aviv ta leiba Israel gi air base ta drone sizinaduna direct hit tawki hariba air base asida attack tawba asi handaki drone attack asina ahan bani hairi Israel gi attack adubu malem gi tongan da leiba kayana akan bamawong da condemn tawagli Pakistan, Russia, UAE, Saudi Arabia, Iraq, Jordan amadi tongan ba leiba kayana akan bamawong da attack adubu condemn tawba loinana makhata na Iran asi malem gi achoba lanjaw ama oyaktanga ba sigumba military aggression sing asi tawaydabani makatana nakal amatana retaliation amadi escalation tawdana ba akan ba apil tawagli